Hi guys, kurumjari mayambo ngasi se aigi oinadi yam tina nungaiba numi amma oye mayamsu nungarangane haina khali nupi khudingmak ko Delhi da akogi 7 years akogi case ama rape case ama yam koina nainaraba matungda ngasi Nirbhaya case ki mokoi mari rapist mokoi mari hang tawdna hatkre ngasi ayukta ko ai yam nungai koi nupi samas ki oina yamna saktok chaningai ni India government na lau khaliba khongthang makata nasu lokhat pirakani haina I khali aduga mokoi Manipur ki oina honorable CM da koi rapist Manipur da thokiba rapist khuding maksu mokoi singdu hariba ngasi gi sibagi dandi hang tawriba process isu ko Manipur ko ina su pangthupiyo haina haijage do mayamna so appeal tominasi duga mo hojiksi coronavirus ki amthina whole country da lanjalakpa 200 country da so ina maki yorpa yabagi chance yamna wanga matamni ado mayam su loina update tawbagi keno sing khangamgani ado agi sukitang haijage coronavirus ki case hojik lairi basi 2,26,380 yokre duga mo asiyo masingna 9,285 yokre duga India gi oina 166 anawa confirm tawkre duga ahumna sire ko aduga hayeng chokoi banni ko mathangi Sunday de 21 chu banni aduga mo 22 da ekoigi honorable prime minister na Narendra Modi ji na koigi tang kungani thoigi march tang kuni thoi 2020 gi pung taret tagina ayugi pung taret tagina nungdang pung mapan phauba mi kara amata yumdagi mapan thoktana lebiona hairi maramdi masi tawribasigi strategy se khoigi government na kitang protection hana lahongna bane na hijage maramdi nongmada curfew lockdown loina taw matamda akoida kayamuk yamna sokpage mangjabage habadu calculation tawna bapone sigi pose adu tawdabadi yaroidabani na soidmaki hapta gi tawgira thama lockdown tawgira loin tawkadori aduna hana machigi keno singje calculation je tawna bapone ado anishuba point da medical checkup tha khudingi medical checkup tawba page miyoi singlai location tha khudingi medical checkup tawba tu laktana basu hairi maramdi coronavirus naraba kangbu singi mokoide hena keno tawba treatment tawba ngamnabagi damakta mating paminasin hairi social gathering tawba marriage tawba aduga birthday party tawba faina mayam mapullaga tawba thabak thoram khudingmak letminasena hairi aduga pochai sing akoigi phanga aroi haidna akoina panglai leisanba thamagi hapta amagi laibidige sungai laite aduga mo thamagi anigi pulap leisanna tawgi potu tawdana ba pot yam leisanna ba hairi maramdi pot ke malsi henai yam khala lagadi akoidasu parjadasu mayamna mayukna duri dungai tab mayukna duri aduna businessman aduga mo private company gi da job tawba kangu sing coronavirus na maram waraga lakpangam daba kangu sing gi damakta akoigi keno se tolop se kaktana ban hairi aduga mo tangkun gani thoi gi nomajing tangkun ni thoi gi pung manga da koigi doctor amadi media singi mogi grading to biuna hairi maramdi doctor amadi media singna akoida asiana gi popula muk loina update tawka khangala panga tani namukoidisu encouragement pinabagi damakta hairi aduga amuk aranba pausing sandokpada hena puning lipsan biganu aduga amuk update tawpa khudingda mayamna hengkhre habagi akiba tobiganu hairi aduga mo office ki thabak habidi chesang subu khotpa yumda putharaga subiona sa hairi adu hariba kano singsi haiba khatang late khoina so puna pangthok minasi aduga hujik coronavirus yam sathiba aikoide yoksilakpa yaba condition ama yorbanina aikoi Manipur gi praja singchu gyan taminasi aduga nada haptaba aduga akoina tawningbada tawbaki thabakse chathariba akoigi samaj ki oina chanabi ama oini madu kitang nathainaba khonaminasi hairagai mayam panamakta thank you all member thagatjari